ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ ꯑꯌꯨꯛꯀꯤ ꯋꯥꯏꯔꯝ ꯁꯤꯠ ꯁꯦꯡꯕ ꯋꯥꯏꯔꯝ ꯇꯩ ꯈꯣꯠꯄ ꯂꯣꯏꯔꯁꯤ ꯐꯥꯎꯕꯗ ꯃꯣꯏ ꯃꯄꯥꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯤꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ ꯁꯟ ꯁꯖꯤꯛ ꯀꯣꯛꯊꯣꯡ ꯑꯆꯧꯕ ꯑꯃ ꯄꯨꯔꯒ ꯈꯣꯟꯊꯣꯡꯂꯣꯝꯗ ꯆꯪꯂꯛꯑꯦꯅꯦ ꯁꯖꯤꯛ ꯑꯅꯧꯕ ꯀꯣꯛꯊꯣꯡꯁꯤ ꯍꯦꯛ ꯐꯥꯜꯍꯧꯗꯕꯗ ꯁꯟꯁꯤꯡꯁꯦ ꯃꯕꯨꯛ ꯍꯦꯛꯇ ꯊꯜꯂꯣꯏꯗꯧꯔꯤꯕꯅꯤ ꯇꯧꯔꯤꯁꯦ ꯁꯟꯊꯥ ꯃꯇꯝ ꯌꯧꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕꯁꯤꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔ ꯄꯣꯠꯅꯤꯗ ꯇꯧꯔꯤꯁꯦ ꯑꯣ ꯑꯗꯨꯃꯥꯏꯅ ꯁꯖꯤꯛ ꯍꯥꯅꯧꯒ ꯆꯔꯨꯒ ꯇꯣꯠꯇꯨꯅ ꯄꯤꯖꯕꯗꯨꯗꯅꯦ ꯁꯟꯁꯤꯡꯁꯦ ꯀꯦꯕꯥꯛ ꯊꯣꯛꯂꯕꯅꯤ ꯂꯝꯄꯥꯛꯇ ꯉꯥꯏꯍꯥꯛ ꯄꯨꯟꯊꯣꯛꯂꯤ ꯃꯕꯨꯛꯇꯤ ꯏꯊꯟ ꯍꯦꯛ ꯊꯟꯕ ꯉꯝꯗꯦ ꯁꯪꯒꯣꯝ ꯊꯣꯛꯄꯤ ꯃꯄꯤ ꯑꯅꯤꯁꯤꯒꯤ ꯈꯟꯕꯗꯅꯦ ꯋꯥꯔꯕꯁꯨ ꯋꯥꯅ ꯁꯖꯤꯛ ꯍꯥꯅꯧ ꯊꯤꯗꯨꯅ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯐꯥꯜꯂꯨꯔꯤꯅꯤꯅꯦ ꯁꯖꯤꯛ ꯍꯥꯅꯧꯒ ꯐꯥꯟꯐꯝ ꯂꯩꯇꯕ ꯃꯐꯝꯗ ꯁꯪꯒꯣꯝ ꯊꯣꯛꯄꯤ ꯁꯟꯒ ꯂꯣꯏꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯈ꯭ꯔꯅꯤꯕꯣ ꯁꯖꯤꯛ ꯐꯪꯗꯕꯅꯤꯅ ꯑꯣꯟꯊꯣꯛ ꯋꯥꯈ꯭ꯔꯖꯥꯠꯅꯤ ꯏꯕꯦꯝꯃ ꯄꯤꯖꯗꯕꯗꯤ ꯌꯥꯗꯕꯅꯤꯅꯅꯦ ꯗꯨꯀꯥꯟꯗꯒꯤ ꯁꯟ ꯃꯆꯤꯟꯖꯥꯛ ꯂꯩꯕꯗ ꯁꯦꯟꯁꯨ ꯌꯥꯝꯅ ꯇꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯑꯇꯥꯡꯕ ꯃꯆꯤꯟꯖꯥꯛꯇꯨꯁꯨ ꯑꯃꯠꯇ ꯂꯩꯔꯒ ꯄꯤꯖꯗꯦꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯪꯈꯣꯜ ꯁꯝꯕꯜꯁꯨ ꯆꯥꯎꯔꯤꯁꯤꯗꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯔꯤꯕ ꯐꯩꯗꯣꯝꯁꯤꯡꯁꯤꯒꯤ ꯆꯨꯔꯤ ꯁꯦꯡꯗꯣꯛꯄ ꯑꯣꯏꯅꯗ ꯁꯖꯤꯛ ꯐꯥꯟꯕꯗ ꯐꯅꯌꯥꯝ ꯍꯦꯛꯇ ꯊꯣꯛꯏ ꯃꯥꯅꯦ ꯇꯟꯕꯨ ꯇꯟꯗ꯭ꯔꯕꯗꯤ ꯂꯧꯔꯤꯒꯤ ꯁꯖꯤꯛ ꯐꯥꯟꯕ ꯄꯌꯥꯗ ꯉꯥꯏꯍꯥꯛꯇꯪ ꯀꯨꯝꯂꯨꯕꯗ ꯅꯣꯡꯃꯗ ꯁꯖꯤꯛ ꯀꯣꯛꯊꯣꯡ ꯑꯆꯧꯕ ꯑꯃꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯐꯪꯉꯤ ꯍꯣꯏ ꯆꯨꯝꯃꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯁꯟꯒꯤ ꯗꯅꯥ ꯊꯣꯡꯅꯅꯕ ꯔꯥꯏꯁ ꯃꯤꯜꯗꯒꯤ ꯆꯦꯡꯀꯨꯞ ꯈꯔꯒ ꯑꯗꯨꯒ ꯃꯔꯛ ꯃꯔꯛꯇ ꯊꯥꯎꯊꯤꯈꯔ ꯂꯩꯕ ꯁꯤ ꯈꯛꯇꯅꯤꯗ ꯑꯗꯨꯕꯨꯗꯤ ꯁꯟ ꯂꯣꯏꯕꯁꯦ ꯀꯥꯟꯅꯕꯗꯤ ꯌꯥꯝꯅ ꯀꯥꯟꯅꯈ꯭ꯔ ꯄꯣꯠꯅꯤꯗ ꯃꯥꯅꯦ ꯌꯦꯡꯉꯣ ꯁꯟꯕꯤ ꯑꯅꯤꯁꯤꯅ ꯅꯣꯡꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯁꯪꯒꯣꯝ ꯂꯤꯇꯔ 10 ꯇꯥꯗꯅ ꯑꯗꯨꯝ ꯊꯣꯛꯏ ꯌꯦꯡꯉꯨꯅꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯟꯊꯤꯒꯣꯝ ꯑꯅꯤꯁꯦ ꯑꯃ ꯍꯦꯛ ꯊꯟꯕꯒ ꯑꯃ ꯍꯦꯛ ꯍꯥꯞꯄ ꯍꯧꯔꯛꯄꯗ ꯍꯥꯟꯅꯒꯤ ꯁꯟꯊꯤꯒꯣꯝꯒꯤ ꯑꯔꯤꯕ ꯁꯟꯊꯤꯗꯣ ꯏꯪꯈꯣꯜꯗꯁꯨ ꯍꯥꯞꯄꯤ ꯂꯧꯕꯨꯛꯇꯁꯨ ꯍꯥꯞꯄꯤ ꯑꯗꯨꯒ ꯉꯥ ꯐꯥꯝꯗꯁꯨ ꯍꯥꯞꯄꯤꯁꯤꯗꯤ ꯃꯗꯨꯗꯒꯤ ꯂꯦꯝꯗꯨꯅ ꯀꯨꯝ ꯑꯃꯒꯤ ꯒꯥꯔꯤ ꯃꯄꯣꯠ 5-10ꯗꯤ ꯑꯗꯨꯝ ꯌꯣꯜꯂꯤꯗꯨꯗꯤ ꯌꯣꯜꯂꯤ ꯁꯦ ꯉꯥꯏꯈꯣ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯅꯦ ꯀꯔꯤ ꯋꯥꯅꯣ ꯑꯩꯈꯣꯏꯒꯤ ꯁꯟꯕꯤ ꯑꯍꯨꯝꯁꯤꯅꯅꯦ ꯄꯣꯛꯂꯛꯄ ꯃꯆꯥ 3 ꯍꯥꯇꯝꯁꯦ ꯃꯁꯤ ꯊꯝꯍꯧꯔꯒ ꯃꯆꯥ ꯂꯥꯕ ꯂꯝꯆꯥꯁꯤꯡꯁꯤꯒꯤ ꯐꯖꯕ ꯑꯅꯤꯈꯛ ꯈꯥꯛꯍꯧꯔꯒ ꯑꯇꯩꯁꯤ ꯂꯣꯏꯅ ꯌꯣꯟꯊꯣꯛꯈ꯭ꯔꯁꯤꯔꯥ ꯂꯝꯆꯥꯁꯤꯡꯁꯤꯗꯤ ꯂꯣꯏꯅꯃꯛ yonthokꯈ꯭ꯔꯁꯤꯗ ꯀꯩꯅꯣ ꯍꯣꯠꯅꯕ ꯋꯥꯅꯕꯅꯤ ꯂꯣꯏꯅ ꯌꯣꯟꯊꯣꯛꯄꯗꯤ ꯌꯥꯗꯦꯅꯦ ꯀꯔꯤꯒꯤꯅꯣ ꯀꯨꯝꯄꯣꯡ ꯃꯥꯟꯅꯕ ꯃꯄꯥ ꯁꯦꯝꯗꯨꯅ ꯄꯥꯕꯣꯠ ꯁꯦꯝꯕ ꯌꯥꯒꯗꯧꯕ ꯑꯅꯤꯈꯛꯇꯪꯗꯤ ꯈꯥꯛꯍꯧꯗꯕ ꯌꯥꯄꯣꯠ ꯅꯠꯇꯦ ꯍꯣꯏꯅꯦꯍꯦ ꯂꯧ ꯈꯣꯏꯕ ꯃꯇꯝꯗ ꯏꯟꯖꯤꯟꯅ ꯈꯣꯏꯔꯁꯨ ꯎꯀꯥꯏ ꯇꯛꯄ ꯃꯇꯝꯗꯗꯤ ꯎꯀꯥꯏ ꯇꯛꯄꯤꯅꯕ ꯊꯤꯕꯗ ꯌꯥꯝꯅ ꯋꯥꯏꯀꯣ ꯂꯧ ꯁꯪꯉꯝ ꯑꯃ ꯎꯀꯥꯏ ꯇꯛꯄꯗ ꯂꯨꯄꯥ 500-600ꯇꯤ ꯑꯗꯨꯝ ꯂꯧꯏ ꯑꯌꯨꯛ ꯑꯃꯗ ꯑꯀꯟꯕ ꯁꯟ ꯄꯥꯕꯣꯠ ꯑꯃꯅ ꯂꯧ ꯁꯪꯉꯝ 7-9ꯗꯤꯅ ꯏꯀꯣꯝ ꯀꯣꯝꯅ ꯇꯛꯏꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯌꯨꯛ ꯑꯃꯗ ꯂꯨꯄꯥ ꯀꯌꯥꯅꯣ ꯇꯥꯟꯗꯧꯔꯤꯁꯦ ꯆꯨꯝꯃꯤꯅꯦꯍꯦ ꯏꯟꯖꯤꯟꯅ ꯆꯪꯕ ꯌꯥꯗꯕ ꯏꯪꯈꯣꯜ ꯁꯝꯕꯜ ꯂꯩꯔꯤꯕꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯈꯣꯏꯕꯤꯌꯨ ꯍꯥꯏꯔꯛꯇꯣꯏꯅꯤꯀꯣ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅꯅꯦꯕ ꯀꯨꯝꯄꯣꯡ ꯃꯥꯟꯅꯕ ꯃꯄꯥ ꯆꯥꯅꯒꯗꯧꯕ ꯂꯝꯆꯥ ꯑꯅꯤꯗꯪꯗꯤꯅꯦ ꯄꯥꯕꯣꯠ ꯁꯦꯝꯅꯕ ꯊꯝꯍꯧꯔꯒ ꯁꯟ ꯂꯝꯆꯥ ꯑꯇꯩꯗꯤꯅꯦ ꯂꯣꯏꯅ ꯌꯣꯟꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯔꯤꯁꯦ ꯌꯥꯔꯦ ꯌꯣꯟꯊꯣꯛꯈ꯭ꯔꯁꯤ ꯍꯧꯖꯤꯛꯇꯤ ꯁꯟꯁꯨ ꯃꯃꯜ ꯌꯥꯝ ꯇꯥꯡꯉꯤ ꯍꯥꯏꯅꯩ ꯅꯍꯥꯟꯋꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯅꯠꯇ꯭ꯔꯦ
ꯍꯧꯖꯤꯛꯇꯤ ꯅꯦ ꯁꯟ ꯂꯝꯆꯥ ꯄꯨꯡꯀꯛ ꯆꯥꯎꯕ ꯑꯃꯗ ꯂꯨꯄꯥ 10,000 ꯃꯊꯛꯇ ꯉꯥꯛꯇꯅꯤ ꯁꯤꯠꯂꯤꯁꯤ ꯐꯔꯦꯗ ꯍꯟꯗꯛꯇꯤ ꯁꯟ ꯌꯣꯟꯕꯒꯤ ꯁꯦꯟꯐꯝꯗꯨꯅ ꯅꯥꯗ ꯌꯥꯅꯕ ꯁꯅꯥ ꯑꯄꯥꯛꯄ ꯑꯃꯗꯤ ꯁꯥꯍꯧꯔꯒꯦ ꯇꯣ ꯅꯪꯒꯤꯅꯦ ꯍꯧꯅꯕꯤ ꯁꯦꯟ ꯂꯥꯛꯀꯗꯧꯕꯒꯤ ꯃꯃꯤ ꯍꯦꯛ ꯎꯕꯗ ꯁꯅꯥ ꯁꯥꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯕ꯭ꯔꯥ ꯑꯣ ꯑꯩꯈꯣꯏꯗꯤꯅꯦ ꯅꯨꯄꯤꯅꯤꯅꯅꯦ ꯃꯤꯔꯛ ꯇꯤꯟꯕ ꯃꯇꯝꯗ ꯁꯅꯥ ꯂꯨꯄꯥ ꯁꯤꯗꯅ ꯑꯣ ꯅꯪꯒꯤ ꯂꯧ ꯏꯪꯈꯣꯜꯒꯤ ꯄꯇꯥꯗꯣ ꯅꯥꯗ ꯌꯥꯟꯗꯅ ꯉꯛꯇ ꯁꯤꯗꯅ ꯆꯠꯄ ꯌꯥꯒꯗ꯭ꯔꯣ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯃꯁꯤ ꯅꯨꯄꯤꯁꯤ ꯍꯦ ꯀꯥꯟꯅꯗꯦꯁꯦ ꯁꯦꯟ ꯄꯨꯝꯅꯃꯛꯇꯣ ꯅꯈꯨꯠꯇ ꯂꯣꯏ ꯁꯤꯟꯅꯕꯤꯒꯦ ꯏꯕꯦꯝꯃ ꯁꯅꯥ ꯁꯥꯒꯦꯔꯥ ꯀꯔꯤ ꯇꯧꯒꯦꯔꯥ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯇꯧꯖꯧꯁꯦ ꯇꯣ ꯁꯅꯥ ꯁꯥꯒꯦ ꯍꯥꯏꯔꯨꯔꯗꯤ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯔꯛꯑꯗꯧꯅꯤ ꯅꯣꯡꯃꯇꯁꯨ ꯍꯔꯥꯎ ꯅꯪꯅ ꯄꯥꯝꯖꯕꯗꯣ ꯁꯦ ꯁꯥꯖꯔꯨꯔꯣ ꯀꯥꯏꯅ ꯍꯥꯏꯔꯛꯎꯗꯅ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯇꯧꯖꯔꯣ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩ ꯂꯣꯏ ꯌꯥꯖꯔꯒꯦ ꯏꯕꯦꯝꯃ ꯁꯦ ꯅꯨꯃꯤꯠꯁꯦ ꯌꯧꯈ꯭ꯔꯦ ꯁꯪꯒꯣꯝ ꯁꯨꯝꯅꯕꯅꯦ ꯑꯃꯨꯛꯇ ꯇꯧꯁꯤ ꯕꯥꯜꯇꯤꯟ ꯀꯣꯜ ꯂꯤꯛ ꯐꯗꯤꯒꯥꯗꯣ ꯑꯃꯨꯛꯇ ꯂꯧꯊꯣꯛꯂꯨꯁꯤ ꯍꯣꯏ ꯂꯧꯊꯣꯛꯎꯔꯒꯦ ꯏꯇꯩꯃ ꯑꯣ ꯏꯇꯩꯃꯧ ꯀꯧꯕ ꯂꯪꯕꯒ ꯑꯃꯠꯇ ꯇꯥꯗꯦꯅꯦ ꯀꯥꯏ ꯆꯠꯅꯈ꯭ꯔꯖꯥꯠꯅꯣ ꯇꯧꯔꯤꯁꯤ ꯇꯣꯝꯕ ꯅꯪ ꯂꯥꯛꯄ ꯎꯕꯗ ꯑꯩ ꯐꯥꯝꯗꯒꯤ ꯀꯥꯔꯛꯏꯕꯅꯤꯀꯣ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯉꯥꯏꯔꯝꯃꯣ ꯑꯣ ꯏꯇꯩꯃꯁꯤꯗꯤ ꯃꯈꯣꯏꯒꯤ ꯐꯥꯝꯗ ꯀꯨꯝꯃꯨꯕ ꯖꯥꯠ ꯑꯣꯏꯔꯦ ꯀꯌꯥꯗ ꯊꯨꯅ ꯆꯠꯇꯅ ꯂꯥꯏꯅꯣꯟ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯁꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯉꯥ ꯃꯆꯤꯟꯖꯥꯛ ꯊꯥꯛꯄ ꯑꯣꯏꯅ ꯆꯠꯂꯒꯅꯦ ꯉꯥꯅꯨ ꯃꯔꯨꯝ ꯀꯣꯛꯂꯝꯕꯗꯨꯁꯨ ꯂꯧꯈꯠꯂꯛꯏꯕꯅꯤꯅꯦ ꯏꯇꯩꯃ ꯐꯔꯦꯗ ꯑꯩꯅ ꯁꯪꯒꯣꯝ ꯍꯦꯛ ꯌꯣꯟꯕ ꯊꯥꯕ ꯗꯨꯀꯥꯟꯗꯣ ꯃꯗꯨꯅ ꯉꯥꯅꯨ ꯃꯔꯨꯝ ꯁꯤꯡꯂꯛꯄꯒꯤ ꯄꯥꯎꯗꯣ ꯍꯥꯏꯒꯦꯅ ꯂꯥꯛꯏꯅꯦ ꯏꯇꯩꯃ ꯑꯣ ꯍꯥꯏꯔꯤꯁꯤꯕꯨ ꯃꯈꯣꯏ ꯗꯨꯀꯥꯟꯗꯨꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯧꯕ ꯉꯝꯗꯣꯏꯖꯥꯠꯅꯣ ꯏꯇꯩꯃ ꯃꯣꯏꯒꯤꯗꯤꯅꯦ ꯂꯩꯔꯤꯈꯩ ꯂꯣꯏ ꯂꯧꯒꯦ ꯁꯤꯅꯤ ꯏꯇꯩꯃ ꯇꯣꯝꯕ ꯅꯣꯡꯃꯗ ꯉꯥꯅꯨ ꯃꯔꯨꯝ 50, 60, 60 ꯂꯦꯞꯇꯅ ꯁꯨꯝ ꯀꯣꯛꯁꯜꯂꯛꯄꯁꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒ ꯂꯩꯔꯒꯗꯤꯅꯦ ꯍꯦꯛꯇ ꯌꯥꯝꯈꯠꯂꯛꯏꯗ ꯏꯇꯩꯃ ꯀꯃꯤꯁꯟꯗꯨꯗꯅꯦ ꯆꯥꯎꯅ ꯄꯤꯌꯣ ꯑꯩꯅ ꯁꯪꯒꯣꯝ ꯄꯤꯕ ꯆꯠꯄꯗꯅꯦ ꯉꯥꯅꯨ ꯃꯔꯨꯝꯁꯤꯡꯗꯨꯁꯨ ꯂꯣꯏ ꯌꯣꯟꯊꯣꯛꯄꯤꯒꯦ ꯏꯇꯩꯃ ꯑꯣ ꯄꯤꯒꯦ ꯇꯣꯝꯕ ꯍꯌꯦꯡꯗꯒꯤꯅꯦ ꯉꯥꯅꯨ ꯃꯔꯨꯝꯁꯦ ꯄꯨꯕ ꯍꯧꯔꯣ ꯅꯪ ꯇꯥꯃꯣ ꯁꯥꯔꯒ ꯃꯈꯣꯏ ꯃꯄꯥꯒ ꯌꯧꯔꯛꯑ ꯃꯥꯜꯂꯤꯅꯦ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯇꯥꯃꯣ ꯁꯥꯔ ꯃꯦꯝꯆꯧꯕꯤ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯇꯥꯃꯣ ꯁꯥꯔ ꯍꯥꯏꯗꯨꯅ ꯀꯧꯕ ꯈꯤꯇꯣꯛꯑꯣ ꯀꯩꯗꯧꯒꯦ ꯁꯥꯔꯗꯪ ꯀꯧꯒꯦꯔꯥ ꯇꯥꯃꯣꯗꯪ ꯀꯧꯒꯦꯔꯥ ꯅꯪ ꯀꯧꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯀꯧ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯇꯥꯃꯣ ꯁꯥꯔ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯗꯣꯛꯈꯤꯕ ꯇꯣꯝꯕ ꯅꯪꯁꯨ ꯂꯩꯔꯝꯂꯦ ꯍꯣꯏ ꯁꯥꯔ ꯂꯩꯖꯔꯝꯃꯤꯕ ꯇꯥꯔꯕ ꯇꯥꯃꯣ ꯏꯕꯥꯅꯤꯁꯤ ꯆꯥꯒ ꯑꯝꯇ ꯊꯛꯂꯛꯄ ꯅꯠꯇꯦ ꯑꯣ ꯑꯩꯈꯣꯏꯗ ꯁꯪꯒꯣꯝ ꯑꯣꯏꯅ ꯊꯛꯂꯨꯔꯁꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯂꯥꯛꯃꯤꯟꯅꯔꯤꯅꯤ ꯑꯗꯨꯅꯅꯦ ꯁꯪꯒꯣꯝꯗꯣ ꯐꯖꯅ ꯁꯦꯝꯃꯣ ꯍꯣꯏ ꯁꯪꯒꯣꯝꯕꯨꯗꯤ ꯂꯣꯜꯂꯛꯀꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛꯇ ꯂꯧꯈꯠꯂꯛꯄ ꯉꯥꯅꯨ ꯃꯔꯨꯝꯁꯨ ꯂꯩꯌꯦ ꯑꯗꯨ ꯄꯨꯜꯂꯛꯀꯦ ꯌꯥꯏ ꯅꯪꯅ ꯀꯥꯎꯔꯣꯏꯗꯧꯗꯤꯅꯦ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯑꯗꯒꯤ ꯇꯣꯝꯕꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅꯤꯗꯨꯅ ꯁꯤꯗ ꯂꯩꯔꯤꯁꯦ ꯈꯪꯉꯕ꯭ꯔꯥ ꯑꯣ ꯑꯩꯅ ꯍꯥꯟꯅ ꯄꯥꯗꯨꯅ ꯂꯣꯏꯖꯈ꯭ꯔꯦ ꯅꯤꯡꯊꯦꯝ ꯇꯥꯃꯣ ꯅꯪꯒꯤ ꯃꯈꯥ ꯏꯊꯪ ꯊꯪꯕ ꯑꯀꯨꯠꯄ ꯔꯤꯡꯕꯟ ꯃꯅꯨꯡꯗ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯕ ꯉꯥꯅꯨꯗꯨꯕꯨ ꯃꯔꯨꯝ ꯀꯣꯛꯄ ꯍꯧꯔꯕ꯭ꯔꯅꯦ ꯇꯥꯃꯣ ꯃꯔꯨꯝ ꯀꯣꯛꯄ ꯍꯧꯔꯛꯄꯁꯦ ꯉꯁꯤ 9 ꯁꯨꯔꯛꯑꯦ ꯇꯥꯃꯣ ꯍꯣꯏ ꯑꯗꯨꯗꯤ ꯁꯪꯒꯣꯝ ꯌꯣꯟꯕꯒꯤꯗꯃꯛꯇꯗꯤ ꯍꯥꯟꯅꯗꯒꯤ ꯇꯣꯝꯕ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯉꯥꯅꯨ ꯃꯔꯨꯝ ꯌꯣꯟꯕꯒꯤꯅ ꯀꯃꯥꯏꯅ ꯇꯧ ꯇꯥꯔꯤꯒꯦꯅꯦ ꯁꯥꯔ ꯉꯥꯅꯨ ꯃꯔꯨꯝ ꯌꯣꯟꯖꯕꯁꯨ ꯑꯩꯅ ꯇꯧꯖ ꯇꯥꯔꯦ ꯁꯥꯔ ꯅꯇꯩꯃꯒ ꯅꯪꯕꯨ ꯋꯥ ꯂꯣꯏꯅꯔꯕ꯭ꯔꯥꯅꯦ ꯇꯥꯏꯊꯦꯝ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯏꯇꯩꯃꯒ ꯎꯅꯔꯝꯃꯤꯁꯦ ꯌꯣꯟꯕꯤꯕꯒꯤ ꯀꯃꯤꯁꯟꯗꯤ ꯀꯃꯥꯏꯅ ꯇꯧ ꯇꯥꯕ ꯇꯣꯝꯕ ꯁꯥꯔ ꯀꯃꯤꯁꯟꯕꯨ ꯆꯥꯎꯔꯕꯗꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩ ꯌꯣꯟꯒꯦ ꯁꯤꯅꯤ ꯁꯥꯔ ꯑꯩꯒꯤꯗꯤ ꯅꯤꯡꯊꯦꯝ ꯇꯥꯃꯣ ꯅꯪꯒꯤ ꯂꯝꯁꯤ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯁꯤꯗ ꯂꯩꯔꯤꯁꯤ ꯀꯌꯥꯃꯨꯛ ꯇꯥꯃꯣ ꯆꯤꯡꯌꯥ ꯂꯝꯕꯤꯒ ꯍꯦꯛ ꯇꯥꯏꯅꯕ ꯑꯩꯒꯤ ꯌꯨꯝ ꯁꯥꯗꯨꯅ ꯏꯪꯈꯣꯜꯗ ꯀꯣꯏꯖꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯡꯈꯠꯄ ꯃꯐꯝ ꯑꯁꯦ ꯃꯁꯤꯗꯂꯧ ꯁꯪꯉꯝ 2 ꯍꯥꯏꯕꯗꯤ ꯂꯧꯔꯥꯛꯃꯨꯛꯅꯤ ꯇꯥꯃꯣ ꯑꯣ ꯂꯩꯅꯕꯒꯤꯗꯤ ꯅꯪꯒꯤꯁꯤ ꯑꯗꯨꯝ ꯐꯖꯅ ꯆꯥꯎꯔꯦ ꯇꯥꯃꯣ ꯏꯁꯤꯡ ꯐꯅ ꯆꯥꯎꯔꯁꯨ ꯏꯁꯤꯡꯅ ꯊꯨꯝꯕꯒꯤ ꯋꯥꯗꯨꯃꯗꯤ ꯂꯩꯔꯔꯣꯏ ꯏꯁꯤꯡ ꯐꯅ ꯆꯥꯎꯔꯁꯨ ꯑꯩꯒꯤꯁꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯁꯨꯛꯊꯨꯝꯗ꯭ꯔꯤ ꯇꯥꯃꯣ ꯑꯗꯨꯒ ꯏꯪꯈꯣꯜꯒ ꯍꯦꯛ ꯊꯪꯅꯕꯗ ꯂꯧ ꯎꯔꯤꯕ ꯂꯧꯐꯝꯁꯤꯅ
asit kaya muk chawe sina lau uri ba mafam sina ne tamo lau sangam taru habedi lau pari amaga makhai oh hai masika thangnabada ngayok pukhi oina leiriba sina lau sangam kaya muk none siba tamo asida koiseliba pukri amamam se lau sangam amamam ni tamo oh adu goredi ama ani ahum mari asimaga manga taru tarit nipa adudi punna lau sangam nipal mukni mani tamo lau pari ani ni nganu marum phutpasi matam changibo tamo sangomga nganu marum aphutpaga si sida thamjarage yare yare aikoi punna dum chamin thangminarasi ningthem tomba se yirumsi hana pairisi ne se tomba nang su pairo dana hoi pairo tomba ai ngasai ngaijari ni taithem nganu marum sidi song chawriba hauna hawriba mata amani ni sidi sir mahau asengbasu khanglabanina nganu marum yonbagi advertise tawbasu mayek sengna tawba yarani sir tawra tomba sangum sina marul ma hawriba ningthem makai thang bada chawna ringban tawsiliba sibu nakhoi natrana sibu mane tamo pat ka samnabanina kutmandana ising chaw pumatamda ising ne hekta pabaduda ringban tawsilaga tamona pirapu nganu singdo eta losalabani tamo sir isau lakpa khudingi mafam sida changhouba nga singdo ikang matamda ising sitoktuna phawada ekhoi taithemga iteimagadi sir kung khudingi sense yam phangdrani sir adum haina honadana chen phangni bore masigi jaga sina kayamuk chawri tamo lau sangam nipan haibedi lau pari ani ne tamo tamo ithai damsi nakalamorom da kanarabasu pat mapan akoibagi lauba mafam pumna ising thumjinduna kanafam khangraba pat ki saruk haido loina oira potnida ningthem tamo handakti ringbon se kharage hena phajana semjelaga hena kanaba mafam ama adumuk semba yagani madugi damakta ne karimta nungaitaba tawrun hairi sibu tamo mafam chaba lau sangam kun hena thangnana leiriba nangi sida mahu sadegi tawdana sum laklaba thabak singu integrated farming oina jaga chaba mafam da paikatuna hena chindong leina ba honaba dum yani ne sha tamo integrated farming hairi sibu okarinu ekhoi gi lamdam sida ne mahu sadegi chanaklaba upano pal thaba cha chal loiba nganu ye loiba nga yokpani chingbabu mafam amatta jaga chaba mafam yengduna punna packet pabu integrated farming to waina kawini tamona haribasi sab sana khangbani khara lurap thoida nangi mafam sidane changi ngoina nga yokpa salloiba nganu loiba simadi mai pa edana masidagi di makatana akoiba nangi lamgi palise kharaga wang pajana hanagi mataktane leba hakotuna semase adudi tamo irai laiba thabuknida ikang thagi matamda akoibada higi maram hiram semba oina leiba adum lawruga wangna thonggatpa yarani adudi adumaina tawruba matungda nangi leiriba yungi ingkhol sidane hanagi mo kari mata kahendana sangoigi mamang thangmuda sariba sangonse san khara yamna thamba channanaba chawnamuk sadokse madusu yani sir mamang su lamsi yam chauna leiri da sir yumgi makarum thangba paringsina ingkhol koinanaba mafamoina dum thamase tamo ingkhol koinaba budi yumgi maninglom da su lam yamna leiri potnida urumda injang napi thabadine phagande aduna khak tharoidamni adudi yumgi maning thangba saruksi kari thani tamo yumgi maning thangba saruktane awanggo upak hainau thaibong chorphom haiku naspati haining ungdol haikha malaini chingba awangba una maning thanglaga ne anemba una mamang sum thangtha handuna lalap nana paring naina thase maning ithang thangba palida kari thasigi tamo du maning ithang thangba palida ne se waoina thase sir maning lomda loiroi ngamkhatkhibado yengbada yam phajadau malibu sir tomba phajabada natini
ꯎ ꯃꯈꯣꯡꯗ ꯇꯥꯔꯤꯕ ꯎꯅꯥ ꯋꯥꯅꯥꯁꯤꯡꯗꯣ ꯈꯣꯝꯖꯤꯟꯗꯨꯅꯅꯦ ꯀꯝꯄꯣꯁ ꯍꯥꯔ ꯁꯦꯝꯕ ꯌꯥꯒꯗꯧꯔꯤꯕꯅꯤꯅꯦ ꯌꯥꯅꯤ ꯇꯥꯃꯣ ꯀꯝꯄꯣꯁ ꯍꯥꯔ ꯐꯖꯅ ꯁꯦꯝꯕ ꯌꯥꯅꯤ ꯇꯥꯃꯣ ꯏꯪꯈꯣꯜꯒꯤ ꯃꯅꯤꯡ ꯊꯪꯕ ꯄꯜꯂꯤꯒꯤ ꯁꯔꯨꯛꯇꯅꯦ ꯋꯥ ꯊꯥꯔꯒ ꯃꯈꯥ ꯊꯪꯕ ꯂꯧ ꯎꯔꯤꯕꯒꯤ ꯃꯅꯤꯡꯂꯣꯝ ꯊꯪꯕ ꯑꯁꯤꯒꯤ ꯄꯜꯂꯤꯒꯤ ꯁꯔꯨꯛꯁꯤꯗꯅꯅꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯀꯔꯤ ꯊꯥꯕ ꯌꯥꯒꯅꯤ ꯂꯧ ꯄꯥꯜꯂꯤꯕꯁꯤꯒꯤ ꯃꯅꯤꯡ ꯊꯪꯕ ꯄꯜꯂꯤꯒꯤ ꯁꯔꯨꯛꯁꯤꯗꯅꯦ ꯂꯂꯞ ꯄꯣꯠꯊꯣꯛ ꯌꯥꯝꯅ ꯂꯩꯕ ꯂꯐꯨ ꯄꯥꯝꯕꯤ ꯑꯣꯏꯅ ꯊꯥꯁꯦ ꯄꯣꯠꯊꯣꯛ ꯌꯥꯝꯅ ꯂꯩꯕ ꯂꯐꯨ ꯄꯥꯝꯕꯤ ꯍꯥꯏꯔꯤꯁꯤꯕꯨ ꯃꯁꯤꯕꯨ ꯑꯩꯅ ꯈꯜꯂꯤꯕꯁꯤꯕꯨ ꯑꯗꯨꯒꯤꯗꯃꯛꯇꯗꯅꯦ ꯀꯔꯤꯝꯇ ꯋꯥꯔꯨꯔꯅꯨ ꯑꯐꯕ ꯂꯐꯨ ꯆꯥꯔ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯂꯧꯐꯝꯒ ꯊꯪꯅꯕ ꯃꯇꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯅꯤꯁꯤꯒꯅꯦ ꯂꯧꯐꯝꯁꯤꯡꯁꯤꯒ ꯂꯧꯔꯤ ꯃꯇꯦꯛ ꯑꯃꯃꯝ ꯌꯥꯟꯊꯠꯇꯨꯅꯅꯦ ꯄꯨꯈ꯭ꯔꯤꯒ ꯂꯧꯕꯨꯛꯀ ꯁꯝꯅꯍꯟꯁꯦ ꯇꯥꯃꯣ ꯄꯨꯈ꯭ꯔꯤꯒ ꯐꯧ ꯍꯧꯔꯤꯕ ꯂꯧꯕꯨꯛꯀ ꯁꯝꯅꯍꯟꯕꯒꯤ ꯀꯥꯟꯅꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯕꯦꯝꯃ ꯐꯧꯒꯤ ꯃꯈꯣꯡꯗ ꯂꯩꯕ ꯄꯨꯝꯊꯔꯛꯂꯕ ꯑꯔꯤꯕ ꯃꯅꯥꯁꯤꯡꯁꯦ ꯉꯥꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯆꯤꯟꯖꯥꯛꯅꯤꯅꯦ ꯁꯨꯃꯥꯏꯅ ꯂꯧꯕꯨꯛꯇ ꯉꯥ ꯊꯥꯖꯤꯟꯕꯅ ꯉꯥꯒꯤ ꯃꯆꯤꯟꯖꯥꯛ ꯊꯥꯛꯄꯒꯤ ꯆꯥꯡ ꯑꯁꯦ ꯌꯥꯝꯅ ꯍꯟꯊꯕ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯇꯧꯔꯣꯏꯗꯕ ꯑꯃꯅꯅꯦ ꯂꯧꯐꯝꯗ ꯑꯩꯈꯣꯏꯅ ꯅꯥꯄꯤ ꯆꯥꯕꯤ ꯍꯥꯏꯔꯤꯕ ꯉꯥ ꯃꯈꯜ ꯑꯁꯦ ꯁꯤꯃꯗꯤꯅꯦ ꯈꯛ ꯊꯥꯖꯤꯜꯂꯣꯏꯗꯕꯅꯤꯀꯣ ꯍꯣꯏꯅꯦ ꯁꯥꯔ ꯅꯥꯄꯤ ꯆꯥꯕꯤ ꯍꯥꯏꯔꯤꯕ ꯉꯥ ꯃꯈꯜꯁꯤꯗꯤ ꯁꯖꯤꯛ ꯐꯖꯅ ꯆꯥꯕꯅꯤꯅ ꯐꯧ ꯄꯥꯝꯕꯤꯗ ꯁꯣꯏꯗꯅ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤꯕꯨ ꯁꯥꯔ ꯑꯗꯨꯒꯤꯅꯤꯅꯦ ꯅꯥꯄꯤ ꯆꯥꯕꯤ ꯍꯥꯏꯔꯤꯕ ꯉꯥꯁꯤ ꯊꯥꯗꯕ ꯄꯨꯈ꯭ꯔꯤꯒ ꯐꯧ ꯊꯥꯔꯤꯕ ꯃꯐꯝꯒ ꯁꯝꯅꯍꯟꯒꯅꯨꯅ ꯍꯥꯏꯅꯔꯤꯕꯁꯦ ꯑꯗꯨꯃ ꯄꯥꯏꯈꯠꯆꯔꯒꯦ ꯇꯥꯃꯣ ꯑꯗꯨꯒꯅꯦ ꯑꯇꯩ ꯉꯥ ꯌꯣꯛꯂꯤꯕ ꯄꯨꯈ꯭ꯔꯤꯁꯤꯡꯁꯦ ꯑꯁꯤꯗꯗꯤ ꯀꯔꯤ ꯄꯥꯏꯈꯠꯄ ꯌꯥꯒꯅꯤ ꯇꯥꯃꯣ? ꯉꯥ ꯑꯆꯧꯕ ꯌꯣꯛꯄ ꯄꯨꯈ꯭ꯔꯤꯗ ꯉꯥꯅꯨ ꯊꯥꯖꯤꯟꯗꯨꯅ ꯄꯨꯟꯅ ꯂꯣꯏꯃꯤꯟꯅꯕ ꯌꯥꯏꯅꯦ. ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯉꯥꯅꯨ ꯊꯝꯅꯕ ꯁꯪꯁꯥꯡ ꯑꯃ ꯁꯥꯔꯒ ꯑꯗꯨꯝ ꯌꯥꯔꯅꯤꯗ ꯇꯥꯃꯣ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒꯅꯦ ꯌꯦꯡꯒꯣꯟꯁꯨ ꯄꯨꯈ꯭ꯔꯤ ꯃꯊꯛꯇ ꯁꯥꯗꯨꯅ ꯌꯦꯟ ꯑꯗꯨꯝ ꯂꯣꯏꯕ ꯌꯥꯏꯅꯦ. ꯁꯥꯔ ꯄꯨꯈ꯭ꯔꯤ ꯃꯊꯛꯇ ꯌꯦꯡꯒꯣꯟ ꯁꯥꯔꯒ ꯌꯦꯟ ꯂꯣꯏꯕꯒꯤ ꯀꯥꯟꯅꯕꯁꯤꯅ ꯀꯔꯤꯅꯣ ꯁꯥꯔ? ꯌꯦꯟ ꯉꯥꯅꯨꯒꯤ ꯑꯃꯥꯡꯕꯁꯦ ꯉꯥꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯆꯤꯟꯖꯥꯛꯅꯤꯅꯦ. ꯑꯁꯨꯝꯅ ꯉꯥ ꯌꯣꯛꯄ ꯄꯨꯈ꯭ꯔꯤꯗ ꯉꯥꯅꯨ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯕ, ꯄꯨꯈ꯭ꯔꯤ ꯃꯊꯛꯇ ꯌꯦꯡꯒꯣꯟ ꯁꯥꯗꯨꯅ ꯂꯣꯏꯕꯅ ꯉꯥꯒꯤ ꯃꯆꯤꯟꯖꯥꯛ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯟꯕ ꯉꯝꯗꯨꯅ ꯃꯇꯤꯛ ꯆꯥꯅ ꯉꯥꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤꯅꯦ. ꯁꯟꯊꯤꯁꯨ ꯂꯩꯔꯨꯒꯗꯧꯕ ꯅꯠꯇ꯭ꯔꯦ. ꯃꯥꯅꯤ ꯃꯥꯅꯤ. ꯏꯁꯥꯒꯤ ꯁꯟ ꯂꯣꯏꯖꯔꯤꯕꯅꯤꯅ ꯑꯗꯨꯝ ꯂꯦꯝ ꯄꯥꯅ ꯂꯩꯔꯦ ꯅꯠꯇ꯭ꯔꯥ? ꯃꯥꯅꯤ ꯃꯥꯅꯤ. ꯑꯗꯨꯅꯅꯤꯅꯦ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯂꯩꯔꯛꯂꯕ ꯁꯥ ꯁꯟ ꯂꯣꯏꯕ, ꯉꯥꯅꯨ ꯂꯣꯏꯕ, ꯌꯦꯟ ꯑꯣꯛ ꯂꯣꯏꯕꯅꯆꯤꯡꯕꯁꯤꯡꯁꯦ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤꯒ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯤꯕꯁꯦ ꯌꯥꯝꯅ ꯀꯥꯟꯅꯕꯅꯅꯤꯅꯦ. ꯃꯁꯤꯗ ꯅꯠꯇꯅꯅꯦ ꯂꯧꯎꯕꯒ ꯆꯦꯡꯒꯨꯝ ꯊꯥꯕꯒꯁꯨ ꯃꯔꯤ ꯌꯥꯝꯅ ꯂꯩꯅꯕꯒꯤ ꯃꯇꯥꯡꯁꯨ ꯂꯩꯔꯤꯅꯦ. ꯇꯥꯃꯣ ꯍꯥꯏꯕꯤꯌꯨ. ꯑꯀꯣꯏꯕꯒꯤ ꯄꯜꯂꯤ ꯀꯥꯕꯛ ꯇꯥꯈꯠꯂꯒ ꯇꯥꯃꯣꯅ ꯄꯤꯔꯛꯄ ꯉꯥꯅꯨꯁꯤꯡ ꯂꯣꯏꯔꯤꯕ ꯃꯐꯝꯁꯦ ꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯃꯁꯤꯒꯤ ꯑꯀꯣꯏꯕꯒꯤ ꯄꯜꯂꯤꯁꯦ ꯉꯥꯅ ꯄꯥꯠꯇꯒꯤ ꯆꯪꯂꯛꯂꯒ ꯑꯃꯨꯛ ꯊꯣꯛꯈꯤꯕ ꯉꯝꯗꯅꯅꯕꯅꯦ ꯐꯖꯅ ꯑꯗꯨꯝ ꯁꯦꯝꯖꯤꯜꯂꯁꯦ. ꯃꯊꯪꯗ ꯉꯥꯅꯨꯅ ꯅꯥꯟꯊꯣꯛ ꯈꯣꯠꯇꯣꯛꯇꯨꯅ ꯆꯠꯈꯤꯕ ꯉꯝꯗꯅꯕ ꯈꯥꯔꯤꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯖꯥꯂꯤꯁꯦ ꯈꯔ ꯋꯥꯡꯅ ꯑꯃꯨꯛ ꯈꯥꯒꯠꯁꯦ. ꯑꯗꯨꯒ ꯃꯁꯤꯗꯗꯤ ꯉꯥꯅꯨ ꯑꯗꯨꯃꯛ ꯂꯣꯏꯒꯗꯕꯅꯤꯀꯣ. ꯑꯗꯣ ꯇꯥꯃꯣ ꯉꯥꯅꯨ ꯑꯗꯨꯝ ꯂꯣꯏꯁꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯔꯝꯕꯨ? ꯉꯥꯅꯨꯒꯤ ꯃꯆꯤꯟꯖꯥꯛ ꯊꯔꯣꯏ, ꯆꯤꯛꯀ꯭ꯔꯤꯕꯤ, ꯂꯣꯡ ꯈꯥꯖꯤꯡꯅꯆꯤꯡꯕꯁꯦ ꯄꯥꯠꯀ ꯏꯁꯝ ꯁꯝꯅꯕꯅꯤꯅ ꯃꯐꯝꯁꯤꯗ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯂꯩꯔꯝꯒꯅꯦꯕ. ꯑꯗꯨꯅ ꯉꯥꯅꯨꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯐꯝꯁꯤꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯕꯨꯛ ꯊꯟꯖꯕ ꯑꯣꯏꯗꯧꯔꯤꯕꯅꯤꯅꯦ. ꯃꯗꯨꯗ ꯉꯥꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯔꯤꯕ ꯉꯥꯅꯨꯒꯤ ꯑꯃꯥꯡꯕꯅ ꯃꯐꯝꯁꯤꯗ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯄꯥꯠꯂꯣꯝꯗꯒꯤ ꯉꯥꯅ ꯆꯪꯗꯨꯅ ꯂꯩꯔꯕꯒꯤ ꯆꯥꯡꯁꯨ ꯁꯣꯏꯗꯅ ꯍꯦꯜꯂꯛꯀꯗꯧꯔꯤꯕꯅꯤꯅꯦ. ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯃꯣ. ꯇꯥꯃꯣꯅ ꯇꯥꯛꯄꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯂꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯒꯦ. ꯑꯗꯨꯒꯗ ꯅꯤꯡꯊꯦꯝ, ꯑꯩꯅ ꯅꯪꯁꯤꯗ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤꯅꯦ ꯌꯨꯝꯗ ꯍꯟꯈ꯭ꯔꯒ ꯑꯩꯅ ꯅꯈꯣꯏ ꯅꯇꯩꯃꯗ ꯁꯨꯃꯥꯏꯅ ꯇꯧꯍꯧꯏ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯝꯕꯗꯒꯤꯅꯦ ꯅꯈꯣꯏ ꯅꯇꯩꯃꯅ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯕꯁꯤꯅꯕꯨ ꯀꯔꯤꯅꯣ? ꯑꯗꯨꯗꯤ ꯇꯥꯃꯣ ꯏꯆꯦꯕꯦꯝꯃꯗꯣ ꯅꯣꯡꯃ ꯄꯨꯕꯤꯔꯛꯑꯣ ꯀꯩꯗꯧꯒꯦ? ꯁꯤꯗꯒ ꯄꯨꯔꯛꯑꯗꯤꯅꯦ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯀꯔꯤ ꯑꯗꯨ ꯑꯗꯥ ꯑꯗꯨꯝ ꯆꯠꯇꯨꯅ ꯌꯦꯡꯕꯗꯅꯦ ꯄꯥꯠꯀ ꯍꯟꯁꯤ ꯌꯥꯔꯣꯏꯗꯧꯔꯤꯅꯦ. ꯇꯥꯃꯣ ꯏꯀꯪ ꯊꯥꯗ ꯄꯥꯠꯀ ꯊꯪꯅ ꯄꯨꯈ꯭ꯔꯤꯁꯤꯡꯁꯦ ꯂꯣꯏ ꯁꯤꯠꯀꯅꯤ. ꯃꯇꯝꯗꯨꯗꯅꯦ ꯑꯩꯈꯣꯏ ꯏꯇꯩꯃꯗꯣ ꯄꯨꯕꯤꯔꯛꯎꯀꯣ. ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯇꯥꯃꯣ. ꯍꯣꯏ ꯃꯗꯨꯗ ꯑꯣꯏꯅ ꯂꯥꯛꯃꯤꯟꯅꯕꯁꯨ ꯇꯥꯔꯦꯗꯅ. ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯁꯥꯔ.
ꯉꯥꯛꯇꯗꯤ ꯈꯣꯡꯈꯤꯅꯨꯕ ꯁꯅꯥꯎ ꯅꯣꯏꯕꯣ ꯅꯈꯣꯏꯅ ꯆꯥꯅꯕ ꯁꯖꯤꯛ ꯐꯥꯟꯕ ꯆꯠꯈꯤꯕꯗꯣ ꯍꯦꯛ ꯀꯥꯔꯛꯄꯒ ꯁꯪꯒꯣꯝ ꯁꯨꯝꯃꯗꯣꯏꯅꯤ ꯀꯩꯗꯧꯔꯒꯦ ꯁꯦ आदा सजिक पुदुना हि होलैसि नखोइ पाबुंनिनि यौरे नखोइ खोंलनुको से संगोम सुंबा हेक लोइबगने नपीगी ननाकदा दुम लैरदौनि से संगोम सुंबदा चंगदबा बाल्टिन अनिसिमा असिदा लैस फजना इसिंगदा थादोअबा फदिसिमा अदुगा से संदा हुंबिनबा खुदैसिमागा सिवरदी यारे सुरे हाइरेल था यौसिलक्लबनिनाने सन चाननबा सजिक अफबा मफम थीदुना फानबदा फना लापना पाकलोम चटलोरमाने अहि तौरिसे ओ सनाउसिंगसे खोंबना लोइरपोनी संगोमदो सुमनबा हाना उंता तौगिसे याददना तौरिनिना हे आइसु सि थोलमने दिंग साइना खंगपोनी कदाई बाल्टिंग फदिगदो पिरो संगोम सुनब तौरसे सिदा लैरेसे से चंगसलुने नोइबो सिदी संगोमसे थोक मयामना थोइबो हि तोंगदुना सन्ना चागदबो सजिक हनो थीदुनो फालगा पिजरिबे सिननिना हे संगोम सुक यामना थोइसे माने तैमा ओइ तैमो संगोम सुंबा लोइरबो ओ लोइरे लाओ तोंबा ताइथें नंग यौराब्रा यौरे ताइथें लाओ तैमा ngасidi liter kayamu puba yadori sanbi ahumna thoglisi liter 50 kharabu hele adudi tayma liter 50 se purage arembaduna yumgi ohoroi tayma yaye liter 50 si pukhro ko ohoi tayma tayma nganu marumdi kayamu puba yadori nganu marum su chama muk lei tayma madusu ai pulap purage hoi aine nganu marum du lokthokige नोई ताइथेमगा नंगा संगोमदो नंगी ऑटो रिक्शा सिदा अंत थांगमिनारामुको से ताइथेम पाइबियुको थांगलसि से nganu marum se chamani se plate sida punsan birabani se yare tayma adudi taithem ai muk chalu khige yoro chalo hai ai wam haye kari wanu ngasi se तामो थोइबगा तेंबे मे बेमलगने अखोइदा लाकने हरकपन ओहो मखोइदा हाप खिनबा पोत चैग लोइना थौरांग तौदना आइना थमला पोनिदा तामो तेंबे सुलिंग बिरे लेंसेम बिरो ओ आइनाने नंगी सिदा चचिना हाइमन बदगी लाइनिको इसिबेबना सुमाइना लाक्पिबसे ओन्थोंना नुंगाइ जखरे आइसु सिदा लागा नोइगो उनबसे हरिदा हाइरुनी अदुदी मांगोला काखतलगा ngaihakhtang pothabo oina sangom thaksi tibema hammaga sangom thakpaga lairi noigi inkol adagi noigi hamge koibase hamangte yingi yengusi tema yengsi ba inkol se thari ba helei mayam injang na pi mayam se odong na phajare da tibema phau khawdo khraga saru khok maraki singda chop chap tawrisibu nga thadariro ओ निथेम से येमु बदा वातबा इना खुनबा हाइबदु ओइरबनी ने तेबेमा आइने तौजरिबा पुदबक सिदिने अखोइ ताबो थोबेना तापीरगा आइना सुम तौजबनिदा लौ लोखोखरगा nga thadariba sisune tamona tapibadagi thadajabani ngayo pukhi gi mathakta yengon nganu makon saduna yen nganu loireba sisune tamona tapibadagi aina loina pato yam parene adubu ningthe nangi pukhi gi palida u moro kobi tilau chanam thadana su yam lokriba simadi
ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧ ꯍꯥꯏꯈꯤꯗꯦꯀꯣ ꯍꯣꯏꯅꯦ ꯎ ꯃꯣꯔꯣꯛꯁꯤꯅ ꯀꯌꯥꯗ ꯐꯖꯅ ꯄꯥꯜꯂꯤꯕ ꯑꯗꯒꯤ ꯀꯣꯕꯤꯁꯤꯅ ꯀꯌꯥꯗ ꯆꯥꯎꯔꯤꯕ ꯇꯤꯜꯍꯧ ꯆꯅꯝꯁꯤꯅ ꯀꯌꯥꯗ ꯐꯔꯤꯅꯣ ꯃꯤ ꯇꯧꯔꯤꯁꯤꯕꯣ ꯇꯥꯃꯣ ꯏꯆꯦꯕꯩ ꯃꯈꯣꯏꯗ ꯍꯥꯞꯈꯤꯅꯕ ꯇꯥꯏꯒꯦꯞ ꯑꯆꯧꯕꯗ ꯍꯥꯞꯂꯒ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯗꯨꯅ ꯉꯥ ꯌꯣꯛꯂꯤꯕꯁꯦ ꯑꯃꯨꯛꯇ ꯆꯤꯡꯈꯠꯄꯤꯔꯛꯎꯕ ꯍꯣꯏꯅꯦ ꯁꯦ ꯂꯥꯛꯑꯣ ꯆꯤꯡꯈꯠꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯁꯦ ꯁꯤꯗꯤ ꯄꯣꯔꯣꯝ ꯑꯆꯧꯕꯒ ꯉꯀ꯭ꯔꯥ ꯑꯆꯧꯕꯁꯤꯡꯒꯅꯤꯅ ꯅꯠꯇꯦ ꯁꯤꯕꯨ ꯅꯪꯒꯤ ꯐꯥꯝꯗ ꯌꯣꯛꯏꯔꯣ ꯁꯤꯗꯤ ꯏꯇꯩꯃ ꯌꯣꯛꯄ ꯅꯠꯆꯗꯤꯌꯦ ꯏꯁꯤꯡ ꯆꯥꯎꯔꯛꯄ ꯃꯇꯝꯗꯅꯦ ꯄꯥꯠꯀ ꯇꯥꯏꯅꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯁꯤꯡꯁꯤꯗ ꯃꯁꯥ ꯃꯊꯟꯇ ꯆꯪꯖꯔꯛꯄꯅꯦ ꯅꯪꯒꯤꯁꯤꯗꯤ ꯃꯍꯧꯁꯥ ꯑꯃꯗꯤ ꯈꯨꯠꯁꯦꯝ ꯑꯅꯤꯅ ꯄꯨꯜꯂꯕ ꯐꯖꯈ꯭ꯔꯕ ꯏꯟꯇꯤꯒ꯭ꯔꯦꯇꯦꯠ ꯐꯥꯔꯃꯤꯡ ꯑꯃꯅꯤꯗꯅ Matamgi